Manipur da Kangluk ki irang fagalakpaga loinana district khuding makta thamlamba curfew gi matam tapna komthorakle. Imphal East amadi Imphal West ki oina ngasi ayuk pung 5 dagi horaga numit yungba pung 12 fauba curfew komthokke. Sandel district ki oina ayuk pung 6 dagi 10 fauba, Jiribam district ki oina ngasi ayuk pung 5 dagi numit yungba matung pung 1 fauba curfew komthokke. Imphal East amadi Imphal West district da curfew komthoklingai matamda maru oina Imphal gi khwairamban kaithel da pot leiba laknakiba miyamna chikna chaina ngamdana punke lambida gari kaya chenaki masina maram oiduna miyam amadi gari sing control taunaba honabada traffic police personnel kayana awaba kaya mayongnake masigi mathakta Imphal mayol maktada natana khara haidorakpa mafamsingda dukan macha macha singsu thong hangnake curfew komthoklingai matamda tongan ba thau gi pam singda thau halauna bani haiduna queue sangna lepnake